militant singga su satna handaba amadi IDP sing mayumda hanjin hananaba laingakta taksinba haina miyamgi mifamna warepnakhre ibo yaima sumang lila sanglil kunung mamangna miyamgi oiba mifam ama pangthoktuna hauji India government ki satnariba suspension of operation su osi Manipur assembly na mamangda laukiba su muthatnaba warep adu mapung phana satna hananaba amadi English singaniga kungo humdui me humdigi lanjena duna relief camp da lairiba IDP sing masa masa gi mayum da hanjin hananaba mari lainaba sing taksin ba haina warep kya lokre ngasigi mifam adu awang sikmai kanba nupi lup ima gi maira Manipur International Youth Center na punasin duna pangtokiba mifam adu da lamdam sigi masak naiba miyoi kayamarum yawbada natana lamdam sigi tuan ba civil society organization kya saruk yakhi mifam adura Manipur gi national highway singda khundaminari ba kanglup furopuna mak ayat apan pidana satpayana bagi damak center amasum state government da ayiba sirol piduna mapung phana ngakpina ba thorang pakekadabani Manipur gi English singani ga kungo humdoi lanjena duna leiba kanglup puna maki IDP singasi akakna ba atenba matamda masa masa gi mayumda hanjin hanana ba government na matam pigadabani Government hauzik nauna amu hana satnariba Kuki umbrella organization singga taunariba su muthakadabani habi hiram singda kupna khanaraba matungda ngasigi mifamna makhagi warep singasi mot amatu oina yanaduna warep lawre heri haina imagi maira Manipur International Youth Center awang sakmai kanba nupi luki thaupuba sing khuyek piduna thadurakli ngasigi mifam amat oina yanakraba warep sing adudi Manipur gi national highway sing da kanglup furup punamak ningtamna satpa yanabagi dama mari lainaba authorities governors amasum center da taksinba IDP sing na English ngani ga kungo humdoi gi me humdigi hauna masagi hanagi yumda leiba phangdaduna relief camp da lairiba sing masagi mayumda hanjinana ba akaknaba matam gi manungda thabak pekhatnaba mari lainaba government na taksinba haujing nauna satnariba suosi Manipur assembly na laukiba su muthanaba warep adu mapung phana satnanaba India government amadi mari lainaba authority da amat oina taksinba haibisini masigi mathakta laukriba warep ahum asi thabak to onthoknaba mari lainaba authority amadi laingakta taksinanaba hotnaminabda miyamgi asauba amadi apunba khongjang ama mathau tari hairiba khongjang asing asi pulliba lam amadigi lakliba CSO club amadi maira paibi punamakna yanaduna puna sangsinminaba haibisini khongjang asida Manipur khundaminariba yellow furu punamakna su saugatpa hainasu yanakhi hari naga miyamna amato oina lepminaduna naga gi lairiba ancestral land ngak senduna thamgadabani naga furuki manungda lairiba tuan ba tribe singi marakta khenaba wakhalon thamdana amat oina lepminaduna ipai pu singna thambina naga miyamgi ancestral land ngak senbaga loinana miyamgi right phangnanaba hotnagadabani haina NSNIM gi makok thombulu singba general ningkhan simre MCBC na phungdorakli social media ra thadorakpa video amad general ningkhan simre na hai naga haiba kanglup basi kanagum laibak natragana miyoi amagi minungsida leiba kanglup amanati furup asi ningsingba thoktraba matamdagi maning makha tamna khutpan kang leijarakhiba furup naga furup ka mari leinaba pamdaba thaudo wathok tholakpa matamna tuan ba tribe group natragana CSO gi khenaba wakhalon thamdana hairiba pamdaba thaudo wathok sing adu makhatana pakthok sak thoraktana ba amato ina leminaduna hotnaminagadabani matam kyagi mamangdagi NSNIM na naga furup ki leiriba ancestral land amadi amasung right phangnabagi damakta changsilakiba movement sing adu tapna ngasidi furup asigi manungda leiriba miyamgi apunba Police da CLG demand sa tharakle pidana ba khankhre aini yadaba lup khrana Chusampu district police personnel sing da CLG demand sa tharakli demand gi sanpam pidana ba ASP na khankhre Chusampu district police ki ASP Prakhar Pandey na ngarang thopa order amagi matungina Chusampu da leiba aini yadaba lup khrana district asigi police personnel sing da CLG demand tarakle haba pawm phangli district police asigi tuan ba rank amasum file na hairiba demand sing adu pidana ba khangan baga loinana darakar tarabadi personnel sing district police ki SP office ta paw phorok na ba su khankhri panbaya badi Chusampu district police personnel sing da ainiya da balup kharana shell gi demand torokli ba siga sa mana ba thong oina sei sigi February tha da ainiya da balup kharana Kangpokpi district police personnel sing da shell gi demand sa tharakpadigi Kangpokpi district police ki SP na order ama thoktuna kanaguma personnel matana shell gi demand adu pidana ba khan baga loinana kariguma darkar lerebadi SP Kangpokpi ki office ta paw phorok na ba khan khiba leikhrabane Faikotagi mi ama phuramba yaning da ba phongdorakli Nagana Makhanama sum Kenjangi Marakta Furambani Hirabasu Kotunadi Kurkuldani Hire
Kangpokpi district ki Faikot village tagi Kamgilan Sangloi Kawa miyoy amasu khangdabasingna tamthina furambagi thawdo adubo Committee on Tribal Unity Court 2 amasum Makhan Wangjeng Sip Chairman form na kana yaningdaba phongdorakli thawdo adu kotu nadi khurkhul da thokibani haina maitai singda maral siragli do moinama Makhan Wangjeng Sip Chairman Pomandi thawdo adu Kangpokpi district ki manung chanba Makhan amasum Khenjang khun gi marak da thokibani hari Makhan Wangdeng Sip Chairman Form gi Siolaman hai Hauki Visagol Sunumita Masakang da Bamioi Singna Kangpokpi district ki Paikot tagi Kamgi Lal Songloi Kawa Mioidu Makhan amadi Khenjang gi marak da tamthi Masakang da Basingna Paraga tamthina furamani Maku security force na rescue toraba matungda hospital laikatnari hari thawdo lup asina yaning di haina phungdorakli masakang da bamioi singaduna furambadagi kaungi lan songloi hospital pukhatuna laikatna ki haina palladuna Makhan gi mafam asi liangmai naga furup singna khunda mafamni manipura maitai amadi kuki furup ani gi marakta irang hek tholakpadigi hauna ngasi phawba irang asida liangmai sing neutral oina lairakibani Makhan lauriba thawdang asibu lan uhanbiya bamongna pamtaba thawdoksing tholakpa asi taraina lauda herakli thogliba watho asimak yamna lebak thibani amadi makhatana manaba makalgi thawdoksing Makhan gi lairiba mafamsingda thowan bigano haiba wafamsu association sing thadorakpa sirol asina phongdorakhi Nakala maromda thawdo adu sienriba mioi sing pungni fugani fan gi manungda puthoktuna makoi gi mathakte action lokhanaba kotu na matam thakri thawdo adu khurkhul da thokibani haina kotu na maitai singda maral sirakli committee gi sirolaman hai haukiba October anida Paikot village tagi Laimakong army headquarter da employee oina thabak tawba Kamgilal Songloina Sharpai manadi halakpagi lambi da Makhan liangmai naga village manakta thatlaba matungda khurkhul da phaduna puraba matungda tamthina furakibani haina maral sirakli thawdo adu da sienari besing pungni fugani pangi manungda faraga serak pinaba kotuna demand tawri loinana kariguma mari lainaba singna thabak to onthoraktrabadi peripheral area da leibai khogi miyoi sing isana isaba ngakthokchanaba khongthang lauragane amasum yeknaba sing national highway 2 da satoksin tawri besing check tawbagi thabak chataba horagane hainasu siroloduna makhatana phungdorakli Loisalak po na tentak pa form sahi mangagi angang puro bagi wathok to Catholic school gi principal amadi ozama kamisa na samandhakre Kanchipuda leba Catholic school mahitama sahi mangagi anga ama bu mawong madil ta na phusa khibagi thagdoka mari lenana Manipur Commission for Protection of Child Right na SOO to case malakot kibaga loinana school asigi principal amadi ozano pi ama commission da laknaba samantha duna conference su pawmun makata na phongdorakli Commission asigi member secretary Robert Khetri miyum na kuyek pi duna thakiba soman chiroladu Catholic school gi principal Kholi Emmanuel amadi school asigi oza and Surbalar school adu da mahitam pikliba mahiroi singma bu phukiba thawdoki matangda commission asida CPCR Act 2025 ki section 1314 gi makada SOO to case malakotuna thigat para makoi masa commission da lakpa mathok tai hen su khangali hairi tadana sumna myam da thamjaram ge duga hauji koina de myam paw su matang se lusin jarage masu makhata ba no ba update myam punangai minasi